Laibak Pumbada PM Kisan Divas Pangthokpagum State asida Sulamphel Patalaiba ICAR Manipur Center da Pangthokre. Lamdam asida Laumi Kaya Masagi Laufam Laijadabana PM Kisan gi Kanaba Fangbang Amdri. Agriculture Department na Masagi Laufam Laijadaba Laumi Singda Tenant Certificate Pibiraga Scheme Masagi Kanaba Fanghana Bohot Nabiyo Haina Imphal West District Jila Parishad ke Upadyaksha Laishram Bobina Fongdoki. ICAR Manipur Center amadi KVK Imphal West Thaubal Ukhrul Tamenglong Chandal na sinduna pangthokhiba thauram aduda Coimbatore Prime Minister Narendra Modi na South India Natural Farming Summit 2025 haudokpaga loinana laumi singda PM Kisan gi kungamathoi sub installment genthokpagi thauram so online gi khuthangda laumi singda uhanki thauram aduda Bobina makha taraduna PM Kisan scheme asigi makha da laibag asida lairiba laumi singda chahi amada tangkak ahum thokna lupa lising taruk ki sel gi mateng piri Laumi Singi Oine Yamna Kanaraba scheme asi status gi Laumi cha da kundagi kontra fawba khaktana fangba ngamliba asi Laumi ayambana Laufam Laijadaba amadi Laufam wairaga law ubagini lairaba masagi Laufam Laijadaba atopa miyoi singi Laufam wairaga law ubas gi thabak tawbanani maram asina Agriculture Department na Laufam Laijadaba Laumi Singda Tenant Certificate sing pibiduna scheme asigi kanaba sing fanghanaba thawrang ama senbiyo haina takshilakli Prime Minister na piribse akhoi Manipur dadi percentage of hotola kanda KBK na report am thambiyoba Imphal West ko ina leiba law se magi acre magi hectare leiba masing sigi matungina phangiba beneficiary singja matik chana phangbra du yengbiyo law de law ngatani ko khoirom da leiba haisu law je akhoi isa law uyeba adu isa gi law leitamina mi gi waira uyeba adudi PM Kisan na piriba Kisan Sanman Nidhi gi aduma Prime Minister piriba asuk yamna piriba khudong jaba khoi phangdeba asengba real farmer singi oiba khudong jaba pirise akhoi gi lairaba praja singda phangba ngamde kari maram gi leitrabanina lairabanina akhoina pata do mi gi do wairaga akhoina tawge haiba matamda mi gi account da changrani akhoina phangaroi adoi tardi haiba farmer singse akhoi da benefit se phangba ngamde haiba adubu akhoi gi Manipur da aina chawrak na yengjaba matamda 20-30% gumbadi akhoi phangamba yai